Chahi Taragamaga Rom Mathou Toudana Leiruraba Borobekra subdivision ge office Nouna Semjinduna NGASIDAGI Mathou Touba HOUHANKHRE Nouna office adubo hangdokladuna Jiribam district ke deputy commissioner W Malemgambe Chengleina Paumi Singda haikibada Borobekra SDC office asi Jiribam headquarter dagi kilometer kunmari rom thapo mafamni Office asi matam kuina thabak tawrudabana district headquarter dagi thabak tawramba ado handak chief minister ge maikai dagi subdivision development plan sing lokhalakpa The Khongthangi Khudong Chaba Lauraga District Administration Jiribamna SDC Office Asi Semjin Sajinduna SDC Amade Office Staff Sing Ngasidagi Famba Haukibani Haike SDC Office Asi District Headquarter da Mathou Tauringaida Lamgi Khazna Thiba Income Certificate na Chingba Atai Che Changlakthokpagi damag Thapna Langnarambana Thengnaramba Awaba Adu Koklagani Haina Mahagna Makatake Ako Jiribam gi SDC Borobekra office koi headquarter dagi kilometer kunmari muk thapa jagani asigi si matam yam sangna koi SDC Borobekra sida koi gi posting se kino tarokta ba aduna masiam kuina koi headquarter dagi DC office dagi operate tormase handakti koi honorable chief minister gi subdivision development plan asigi initiative asida koina khutong jaba lawjarga koi gi district administration na mani repairing khara tawjaraga koi gi SDC amasung magi staff sing ngasi dagi phamba haurani Akuna plan Tawjabani Aduna Asigi SDG office se Koigi district headquarter da Towing Dadi Koigi Inkongi Khazna Thiba Khotpa the income certificate Logo Kuting Makse Yam Tapna 6 kilometer Kunmari Kunmanga Kunturuk se Tamna Ada Lagnaramani Aduna Hojik office Hangdagi Prajada Yamna Kinotoba Hana Kudong Chada Mayam Tengnermudo Asi Toro in I Ngasi Thoram Ada Jiribam ADC Borobekra SDC OC Pradhan Ward Members sing Social Workers sing Susaryake Ngasi Jiribam DC da Laktuna Matam Kuina Leiruraba SDC Office Amuk Hana Thabak Hawanbada Borobekra gi Pradhan Laljading Mar Amadi Social Worker Paritos Das na Nungaiba Amadi Thagat Phongdorake SDC oina thaupu gadawriba Moirangthem Devanandana haikibada Chief Minister Subdivision sing Chawkhatnaba Changsilaba Khongthang ama oina Jiribam DC gi medeng makada matam kuina thabak tawdana leiramlaba SDC Borobekra gi office asi ngasidagi hauna thabak tawba hawrakani matam amada Jiribam da chatuna Mathou Taba thabak sing loina tawrambani adubu madu koklagani Mafam asigi Pradhan member sing amade Khunja sing na SDC office nauna thabak hauna ba honariba mateng pangsinbiu haike Honorable Chief Minister ki Sub Development Monitoring Mission na Sub Development jing chawkhatna bagdamakta changjilakpa khongthang amoina hana leiramba difang tawgiba subdivision amada laiba officing function ohenaba na kanna honarakpa jigi makha chanba oina SDC je matam kuina mafam jida phamudraba haitare koi DC ki office tagi tawramba thabak thoramayam SDC Borobekra na pigedaba service sing do labna DC ki headquarter dagi oina Jiribam district headquarter dagi oina piramba praja mayam jina CM macha matan thongna honabada kilometer 24-25 tana laaga amuk hannaba honabada moida jo awaba oiba adugumba kaya adu koknaba amadi akoi honorable chief minister ki pandam da ju phangnaba oina na koi sardi sinaju masagi mayam da service pining basu laibaga sapchana na haitare handaki je ngasi laibuk phabdi ngasi dagi oina SDC Borobekra function oigadore repairing toba thabak thomda khara thindagre aduna thengabsu thengna hojik ngasi haiba yafarabanu mitsidagi di SDC Borobekra function oire office function oirani na pause tabada lekai jida leibiriba koigi Pradhan member loina na public mayam jina harauna labna chalaga talamba service mayam amam phamjagi phangbang amani na thajari base soidana mangandana ba agi saidi khona jagi ana mayam thamjari